May tang kuntra 2025 ayuk pung taruk tapatri mga taruk takadore sibuk te ngong gate se nahan tang kun tare tagi hauna khoi hairiba gate singa se overflow oire aduna matam chana ga ising ge thadokpiu na aduki matan haijabani adubu NHP singi mai ke tabi balaite aduna houjikti ngo aduki matik ising se kayamu yamna overflow oire ge habu ngo gate number 1 2 3 ngarang pung ama nungwidang pung ama da gate number 3 asi somnagi 10 cm singkhatpa hauruga akhoi line je yagidaba amadi akhoi department sigi lairiba generator je yagidaba dagi akhoi chikpa yade du hujik ngarang ahing chupa khanna sema matungda houjik che akhoi sema loktana gate singe makata na chingkhana nabagi damakta hujik silent khongba haure ado makata ba update mu pijara ke hujik ke ngo adu kemadi akan mo na overflow are hujik lairiba je 769.82 yaure abistinda masi thok tamak da matam chana ga gate se ahen machine ke thadok biona haijabani adu